Imphal scheme manung chanba khurai hekru makong mapada Imphal turil torban chauna lonambal kaiba amadi komba turil dagi patharakpa isingna porompat khurai ahongai ayangpali sabam Leikhre isingna thumjalli Jnims tagi mi hondo honjin gi thabak makhata na chathari hira masida SKTV ki video journalist Benson nongthombam dagi paudam ama Ahongai ayangpali road ayangpali lambi haina khoi miyam na khangnaba lambi duni hairiba lambi si hajik totally khoi submerge tawkibagi saktam aduni lairibsi ngarang dagi ne bako ti swai bu le me ayuk swai pa dagi henkal ina swai bu mu henkal ame ngasi no ngam da ayorun chen da bam di moi so ni kang kan tap tam chen da kita yum kai juroi khome yam gi yum bok ti yo dri ngarang na numini humni deptana suruk nong duna maram moiraga kurai hekru mukung apada chauna lonam bal kaibadigi chenthrakwa ising aduna maram moiraga koi kongbaturi and chenthak gi gadabdu kongbaturi gisu ising asi imaji hegalakpa maram moiraga mafum kaya da koi ising padarakpa maram moiraga khara nemba jaga haibetare koi porompat ahongai soibum Leikhre hojik pogi oinadi khugi mathau yong ising sing asi puthaduna leirabani phibam yamna chadaba mongdani leiribasi si khurai lamlong khara haidar padi CCTV tower khara hentokpa saiji tegina asigi porompat traffic ayangpali road asi se noinamok leirak khudimok noi Thumme haitare sing chawriba thumiba si mayam sigi rescue tawjarbi bani hajibokso dum tawri haitare aigi mangda ubiribasi Jnims ki koi changthong gate adudani manungda leiriba koi medical tamba mahiroi sing amadi anaba sing staff sing asi hotongna bi damta mafom asida koi Assam rifle koi arambai tingol koi SRTF amadi Manipur fire service ki personnel sing yongna mafom asida koi manungda leiriba mi sing asi hotong hojin tongna bi thabak kan paikhali no sina kari gumba makhata na churaglagadi koi hairibi sing asi henkalakadra haibigi akiba lei haju phabi goina SKTV gi dongta hiramasi matang da pawjariba video journalist Benson nongthombam ayangpali road